Imis Paodam yang tabi di bakwai pun mampu Reena Naorem nahan memukta dataram na okcari loinana krumdari masigi maroi pauda hayeng degi chana kanglon kharagi makada hiram taraba mangada lockdown komtolagani Special Police Patrol Car taragani thoi CM Birenna kusinakre loinana lockdown manungda tengbangi polam sing yenthoknaragli mapungoi ba pawmu pizari COVID-19 na maram oiraduna lengangna chatharagliba lockdown hangdokpa natragana hangdoktabagi matangda ngasi cabinet ki mifam famduna khanakre hairi ngasi ayuk pung 10 makhai taba matamdagi nungthil pung 1 makhai fawba chathakiba cabinet mifam aduda saruk yariba minister singna lockdown hangdokpa amasung hangdoktabagi matangda magi oiba mot sing pinarakhi hairi khanaba yaba khanaraba matungda Imphal city amade District Headquarters singda hanagumna lockdown chathaba amade rural area da low singubagi oina lockdown hangdoknaba warep yauna akhanaba grocery dukan sing pung khara hanghanaba warep su lauki agriculture sector ga mari leinaba thabak thoram sing amade lambi thong sembagi thabakta komthokpa haina su mifam aduna yanaki ngasigi mifam aduna home FD tourism IT art and culture health DP Law, Higher Education, RTN, PR, Labor and Employment yauna tongan ba agenda kulumdoi su kanaki hari. Cabinet na laukiba warep ki matangda ngasi nungthil babu parada laiba SSA Hall da pangthokpa paugi mifam amada Education Minister TH Radisham na hai ngasigi Cabinet mifam na hayengdagi chana kanglon kharagi makada tongan ba hiram taraga mangada komthoki lockdown relax to ba hayeng dagi ko sigi tarikh kun ma thoi dagi kun ngasi kun oire lockdown sigi area khada relax to gi se ngasi mani program na ngasai cabinet ta ayaw apne am khanara matungna area sector tara ma da ayaw pi akhara relax to gi ayaw cabinet pi gre adi manungna supply of essential goods home delivery to ba local based dukan sing hangon ba wholesale market ki kamay hangon ge si mayam se ai si mayam pijara ge sima adi movement of cargo and goods si ama health related activities ahum subada public utilities mari subada agriculture and related activities manga subada taruk subada fisheries ki taret subada animal husbandry nipan subada finance sector mapan subada social sector tara subada online teaching tara mathoi subada manirega trying to issue the commercial and private establishments, around the issue the construction activities, movement of persons, offices of central and state governments. See area, relaxation period. Manipur gi law and order ngakpada chauba thodang loriba Manipur police ki damakta ngasi special police patrol car taragani thoi ngasi ayuk chief minister N Birenna Special Patrol Unit Imphal East amasung Imphal West ki kangbuda kusinakre Toyota company gi Innova Patrol Car taragani thoi asi kusinabagi thauram adu ngasi Chief Minister gi Bangalo mamangda pangthoki thauram adu da Manipur Police ki DGP LM Khaute Agriculture Minister V Hankhalian amadi Imphal West ki SP K Megachandra amadi Imphal gi SP Jogesh Chandra na chingbasu saruk yakki Thoromadu ka mari lainana Chief Minister na phongdorokibada patrol car asi Imphal West amasung East anigi policing na sizinanana ba piriba sida natana Manipur gi tongan ba district policing dasu issue taunabagi thorang leire CM na hai ngasi khosinari ba gari sing asi isa gi ipot ni khanna yamna chection na sizinabiyo gari asi ki mateng na police na mathau pangthokpada hena khudong chana na ba amadi miyam amasung police anigi marakta Lady Mari Hena Fagatpa Ngamlagani Haina So Fondoke Panbaya Bade Hariba Patrol Car Ani Amaso Haukiba April Marida Chief Minister na Imphal West ki Police da Kusin Nakrabane
मालेमगी मियामना अकी चुजुंगबा फाउनरिबा कोविड-19 कोरोना वायरस के लाइचर असिदा लेंगाकना लॉकडाउन अमदी कर्फ्यू थमखिबदगी युमदगी मपान थोक्तना लेनरिबा अमसोंग भरागी युमदा लेरिबा महेरोई सिनमिसिंगदा अवा तेंगबांगी पोलमसिंग मतेंग पांगदुना लाकपगी सरवामा ओइना ngase एप्रिल की तांग कुनगी अयुक्ता कामजोंग डिस्ट्रिक्ट के चादोंग मफौ खुलगी लेकाई अहुमदा लेबा खुदोंग चाद्रबसिंगदा यूनाइटेड कमिटी मणिपुर यूसीएम की कोविड-19 स्पेशल टास्क फोर्स की थौमिसिंगना चतुना तेंगबांग पोलमसिंग चेंग हवाई तिलहौ आलू थुम अचाथाउना चिंगबा पोलमसिंग मतेंग पांगख्रे तेंगबांग पोलम येंथोकपगी थौरम अदुदा यूसीएम की प्रेसिडेंट सुनील करामना हाई मालेम सिंबा थुंगना संदोरकलिबा कोविड-19 लेना लाइचर ngakthongnaba lengangna chekshin thauramsing ase miyamnasu ngangna chatminnaduna कोविड-19 फ्री ओइबा स्टेट अमा ओहेलasi हाइखि मालेमगी लेबा कया पाक सन्ना संदोरक्तुना मियोय कयागी पुंसे लोहनख्राबा कोरोना वायरस कोविड-19 थिंगनाबा इंडिया पुंबदा चथरिबा लॉकडाउन मरम ओइरदुना वानरबा मियामगी येंगदुना तोंगान बा मियोय सिंग अमसुंग लुपसिंगना तेंगबांग लेप्तना पिनरे कक्चिंग डिस्ट्रिक्ट के कक्चिंग फौसुपा लेकाइदा लेबा लाइब्रेरी एंड इंफॉर्मेशन सेंटर कक्चिंग की बिल्डिंग दा लेरिबा लीगल एड क्लिनिक कक्चिंग डिस्ट्रिक्ट पुलिस ना कोविड-19 थिंगननबा लखलकलिबा थबक थौरम सिंगदा कथोकपगा लोइनाना लौरिबा थौदांग अदुबो मसक खंगबा ओइना फेस मास्क सेमननबा कॉटन की फी मीटर कुंट्रा अमसुंग 100 ml की हैंड सैनिटाइजर कुंट्रा एसपी कक्चिंग विक्टोरिया येंखोमदा खुसिनखरे हाइरी एसपी कक्चिंग की ऑफिस दा पांगथोकिबा थौरम अदुदा लीगल एड क्लिनिक कक्चिंग की पैनल लॉयर एंड मधु सीनियर एडवोकेट को कोऑर्डिनेटर एस रामेश्वर पैरालीगल वॉलंटरी लाइब्रेरी एंड इंफॉर्मेशन सेंटर कक्चिंग की प्रेसिडेंट पी संफा अमसुंग सेक्रेटरी के एस जयकुमार सुसरया के अमरोमदा कक्चिंग हाई स्कूल 1984 बैट्सना कक्चिंग की खंगतलाबा इमुंग हुमफुदा चेंग आलू थाव अमदी कोबिना चिंगबा येंथोक्रे नोमगी सुजन नोमजरगा चारा तांजरिबा इमुंग सिंगददी खम थेंगना वानरे असिगुंबा अवाबसी येंगदुना कक्चिंग की हाई स्कूल 1984 बैट्स के छात्र सिंगना अंगम पुथोकनादुना ngase इमुंग अमदा चेंग केजी मरी आलू केजी अमा थाव पवा अमा अमदी कोबी फुल अममम पिखिबने अमरोमदा हैरोक असेंबली कंस्टिट्युएंसी 33/23 पोलिंग हैरोक पार्ट 3 तौरांगबम लेकाइदगी ngarouthel खुमन फाउबदा लेरिबा कांग्रेस पार्टी की थौमी सिंगना मसा मसा की अरैबा सेल खाइगनदुना पोलिंग असिना कोनबा युमथोंग चामरी हुंबुद्रादा अमदी पोलिंग असिना कोनबा मफमदा थबक सुरगा लेबा अदुबो लॉकडाउन मरम ओइरगा मयुम हनबा यादना लेबा नन लोकल तरा मरीदसु नोमदा चंगबा चाखुंगी पोलम सिंग आलू केजी अमा तिलहौ केजी अमा हवाई केजी अमा अमदी कोबी अममम सिंग येंथोक्रे लॉकडाउन की मनुंगदा वांजिंग कैथेल यारिपोक लमखाई यारिपोक कैथेल न चिंगबा मफम सिंगदा मथौ पांगथोकलेबा पुलिस पर्सनल सिंगदा डॉक्टर एस इबोमचा एसबी थवाल मसामा कोइन चतुना रिफ्रेशमेंट सिंग येंथोके अमरोमदसु यूनाइटेड काउंसिल ऑफ सोरा यूसीएस नसु सोरा एरिया दा मथौ तौरिबा पुलिस पर्सनल सिंगदा चाना थंगनाबा अचा थक सिंग खुदोल तमखे बिष्णुपुर डिस्ट्रिक्ट की मनों चनबा उपोकपी मनिंग लेकाइदा लेबा हौजिना गुवाहाटी उलुबारीदा लेबा ओइनाम खोगेन अमदी माकी लोइनाबे ओइनाम ओंबी मेमिता अनिना ngasi मणिपुर वावन गुवाहाटीदा हौजिक लॉकडाउन मरम ओइरदुना मणिपुरदा थोकपा यादना मणिपुर बावनदा पंदुना लेरिबा सिंगिदमक्ता चाना थक्ननबा पोलम सिंग तेंगबांख्रे हाइरे ओइनाम खोगेन हौजिक जाइडस हेल्थ केयर लिमिटेड गुवाहाटीदा रीजनल मैनेजर ओइना थबक तौरी अमदी महाकी लोइनाबी मेमिताना सीपीएमएस गुवाहाटीदा वाइस प्रिंसिपल ओइना लेरिबने हाइरे प्रधानमंत्री गरीब कल्याण अन्न योजना की चेंग मणिपुरदा योनबा हौखिबगे मनुंग चन्ना ngase सिंगजमई केंद्रगी ओइनासु चनम पुखरी मपालदा स्पीकर वाइखेम चाना चेंग येंथोक्रे कोविड-19 न लाकपदगी लॉकडाउन तौखिबना अवाब नंगलिबा सिदगी कोंगननबा पीएमजीकेएवाई की चेंग येंथोकपगा मरी लेनना स्पीकर वाइखेम चाना सिंगजमई केंद्रगी ओइना पीएमजीकेएवाई की चेंग क्विंटल 1,932.8 फंगबगी मथक्ता क्विंटल चामरी मरीफू हुमदोई एमएलए लोकल एरिया डेवलपमेंट फंडगी लेदुना केंद्र सिदा लेरिबा भारादा लेबसिंग याउना चाही मंगादगी 19 फाउबदा
amadi nasfagi card paiba yauna punna mioi lising mapal henbada cheng kg manga mioi amamamda yenki hairi More 1 number 9 da laiba ti Thangkulin Hauki BJP active member nangasi mahaki 15 More si constituency da lairiba leikai tara Khunau leikai Turel Wangma leikai Hainau Makhong leikai Chabang Phai Chanan Bank Jion Bank M Chanau Sikkim Village Ngangkichoi Bank New More na chingbada lairiba praja singi yum amada cheng kg manga yenthokpagi achamba thauram ama ngase Ima Kundong Lairembi Haraubung Moreda Pangchokre Kangpokpi district ki manung chanba mafam da laiba mafau village ki khunja singda emsuna chana thakna ba polam sing mateng pangkhre government ki miyeng sana laiba mafam asida khunja singna lockdown asina mara moiraga thabak ingkhang suba yakidaba amadi chana thakna ba polam sing phangjalakta bana awaba taringai cheraga sida emsuna angamba mateng pangbalakpa se aduki mateng apen ba poi Chingmi tammi amata oiri haiba adu ngasigi mikobasina henna mayek senghalle makhatana awana taraba khunja singna government na akangna ba miyeng changbirakna narabasu khunja singna phongdorakle MSU ki president Peter Laishram na mahiroi loop ama oijarabasu MSU ki former sing MSU ki thomi singna angamba khaijin aduna tongan ba mafam singda mateng pangduna lakpagi sarwa ma oina chingi manung hanjin bada mafam asida angamba chana thakna ba polam singa se mateng pang bane chingi mafam sin bathungna chatuna mateng pang bangam drabasu chingmi tammi amata oiri haiba dugi wakalonda awaba tarabasu aikoi amata oina lemina duna arai leita mateng pangnagada bani haiba gi wakalonda ngamjaba polam sing ase khudol tamjabani haina phongdoki ngasi chingi mafam singda hanjandar lereba awana taraba mayam maratagi khuna khara khangat charakanda lakchabani masida akhoi manipur pumbada lairiba ching khudimak akhoi epsuna chatlakanda yoksanjabadi akhoi ngamjadraga su akhoi mafam khara da hoisu akhoi epsuna ngamjaba thodang khara lawjarakanda adugi hariba mafam du akhoi chacharaga akhoi emsu gi side tagi angamba mateng pangjabani masida adungai tagi lairaklaba chingmi tammi ani gi nungsinaba adu awana tarama tamsidasu matam pumbada nungsinaba do laigani duni Kunnasida laiba mahiroi amakhangna phongdorakpada lockdown asina maram oiraga government na online class tauba tarabasu chingi manung hanjinna laiba jaga singdadi network phangdabagi problem laiba amade lockdown laibana maram oiraga internet pack hapagi khudong chaba leitabana online class ase saru yaba ngamde maram asina government na local TV channel amade radio na chingba singda class sandokpi haiduna government gi pongning chingsilakle Thawal District United Women Development Organization Thawal Imana Kakching District Lairiba Organization Asigi Ima Singh Amadi Lup Singha Punna Kusam Naraga Haikak Pokpi da Laiba Mission Blind School da Chana Thakna ba Polam Singh Khusina Khrei ngasi Khusina ki ba Polam Singh adugi manungda Cheng Hawai Thum Kobi na chingba yauri COVID-19 ki lockdown na maram hoiraga suki matik wana raba matam masida grocery dukan sing amadi chana thangna ba manama sing na chingba polam punamakka hena mamal hanjinna yonari ba se government na tana una tasin usinada ba tawbigano action lokhatpiyo amadi longmi singi awaba amadi nomagi aphangba thabak suraga hingjari ba singdadi chana ba leitraduna chara henba phawba yawnare Maramaduna government na mabi mapa sakna yangsinbiyo mateng pangbiyo haina haijari amadi lockdown na matam sangna mahitamba fanglaktraba mahiroi singi akhanaba thaurang sing government na paikhatbiyo loina na aikoi praja masensu asuki matik wana raba matam asida aikoi masen wana ba amuk tawbigano pochei mamal hengatpigano nomagi suraga charaga hingjariba Lairaba Praja Singdadi Thabak Suba Yadabana Maram Oiraga Pot Lainaba Paisa Lesilaktraba Matam Masida Pot Mamal Amu Hengalakpa Asina Laibang Amdabagi Awaba Adu Pibigano Haina MSU Kakching District Committee Gi Maikeri Apple Tarok Lake Amarumda lockdown manungda lepa leitana miyang ni mating pangna duna coronavirus ki laichada sibu mai pangna lanthengna na ba hona duna duty tawriba police personnel singbu ikai khumna ba amadi pukning thawat pa oina ngase Thawal district ki tekjam dagi football sanaroi oiramba social worker fanjobam ibom chana mahaki marup singa loina na Thawal district ki tongan ba mafam da leiriba police checkpost sing
Usoipokpi, Thawal, Mela Ground, Wangjing, amasung Khongjomda Chatuna, water bottle amade breakfast tengbangkhre. Tengbang basida Chauna Cooperation Pipirakpagi damakta SB Thawal Dr. S. Ibomcha buso Tekchamgi Youth Singna Apen Bawafam Phongdoraki amade asigumlaba matam asida mathau tauriba police singbusu sak khangbiduna mateng pangbirakpa asigidamakta SB Thawal Dr. S. Ibomcha nasu thagatpa phongdoraki loinana police checkpost singda tengbang piba chatpa aduda ningsing lop Tekchamgi members singsu saruyaki Jiribam district taso lockdown tokhiba amadi Jiribam gi oina ising kangsilakpa asina maram oiraga Jiribam praja miyamna wariba sida Jiribam PICT department na leijaba thakta Jiribam praja miyamda ising piri amadi department asigi ising punaba tata gari asisu yadana leibana gari macha amada miyamgi awaba si yengduna hona jabani haina executive engineer W Anand Kumar Singh na paumi singda phongdoraki Jiribam ki paumi team amana Kalinagar da leiba Jiribam PICT department ki office da chatuna yengchalubada official sing na office da leiramduna thabak tauba thengnaraki adubo department asigi potchai amadi staff sing watpagi chauna mamisu taba urake loinana office asigi mamangda matam kuina yadana leirakpa ising punaba gari su leiba urake Uchathol railway station Chadong Gulator Bazar Lamkai Bazar Sonapur Harinagar Champanagar Singh da leiba mafam sing amasung Lengangpokpi da leiba police station amadi gari mayam leiba driver sing punba mafam sing da ising tanki thamba amadi ising sing piri haina phongdoraki More da leiriba tungan ba bank sing hek hangbaga magi account sing dagi paisa lauthokpa laknakiba miyamna bank mamang sing amadi ATM booth sing da mina pik thanke ngasigi din kiba miyam sing aduna magi hana lauthongnana ba honabada social distancing ama phawba leikide thawong adu ubada miyamna angakpa ama phawna ki tungda bank ama ani di niyom chumna social distancing na chingba tawhollabasu bank kharadi social distancing tawkide tamthiraba coronavirus asidagi checksin na leinanaba lockdown amadi curfew na chingba leirabasu masigumlaba thawong sing asi bank singi asoiba oigadoribra natragana law and order ngakliba security singi asoibra natragana prajagi asoibra haiba asi mari leinaba singa thubada yengsin haudrabade coronavirus asi irai laina sandorokpa yabagi akiba kaya leire haina tongan ba maikai kaya dagi paumi singda thamnarakle tamthiraba coronavirus ki lan thengnabagi changselakliba khongthangi saru ama oina lockdown toriba sibu sogaladuna Hill Tribal Council Moregi Midieng Makada Jabang Fai Youth Clubs na lekai aduda lockdown gi duty tawringai charakta Myanmar rom dagi pusilakpani haiba win cigarette cartoon box ani ngasi faraba matungda media singi mamangda mai thaduna manghankhre duty tawriba mioy amana phongdorokpada coronavirus sandolaktanaba sarkar asina Myanmar gi potchai puthokpusin tawba thingkrabani maduda narolda puthoknanaba honabada faduna mai thadokibani hairi Manipur government ki makhada leiriba employees singi taret suba pe April thadagi case oina pirani haina government na order thokre amasung phangbasu haurani adubo ojagi senpamda leiriba singi di tambangamdana phibam amada leire haina joint teachers forum na phongdoragle oja singna matam kyadagi tanduna lagliba AGP dagi GP da onthokpagi order thokpi dabana phibam ase oirakpani hairi oja singna tanduna lagliba dabi ase Chahi amarom fazilakadore duga lebaki thaudo kayada maruoiba daita laujariba oja singi khanbiduna lengak asina athubada soiraga leiriba PSA semdokpiyo haina lengak ki mafamda pendraba oja singi wafam asi thamlakli hiram asida ikai khumnajariba lebaki mapi mapa oiriba chief minister amadi education minister na khara yengsinbiyo Education Department na so semdok na ba kan na honariba asida athuba matamda lenga asina ayaba pibiyo haiba wafam hait Somarendra Singh Joint Teachers Forum gi convener na thamlakle ngasi ayuangan bada Porompat Police Station gi manung channa wangkhai tokpam mamang lekai gi khongbal amada nan Manipuri ma siduna leramle ba mioy asigi mameng Kishan Kumar Sahu Chahi Kungatarer Apokpa Dilip Kumar Sahu Kawi Imphal East ki telepati da leibani hairi mahaki asiba hakchang ase ayok pung mga makhairom taba matamda walking chatpa mioy singna thengnarakibani kudakta Porompat Police ta pau piraba matungda asiba hakchang adu lokhalaga JNMs ki mokta thamkhre
मियोय असे ड्रग का हेना सिजनबदगी अमदी यू का हेना थक्चिनबदगी सीबा ओइरंगनी हाइना थाजनरी Senior Health Ministry Official Lab Agarwal na haikibada haukiba numit tareni gi da yumfam oiraga yengbada India gi doubling rate ase fagatle case ki doubling rate na COVID ase karamna sandokpa ke haiba do khangal le haidi mamangi chayol ahumda lockdown tokiba duna kanaba phangi haukiba pung kunmari gi manungda COVID 19 gi case lising amaga chamanga yankhai humdoi hengat kiduna haujek India gi oina COVID-19 gi case masing lising taraga taret chani humfuga mga yaure asibagi masingna chamanga nifu hundoini haukiba pung kunmari gi manungda mioi kuntra ga taruk laikhidre ngarang faubada state taraga nipal da national average tagina fagatle haidi state sing adugi manungda Delhi Karnataka Telangana Andhra Pradesh Jammu and Kashmir Punjab Chhattisgarh Tamil Nadu amasung Bihar yaure haukiba pung Kuntraga Taruki Manungda Maharashtra COVID-19 gi case Chanipalga Kuntraga Manga Hengalakre Chief Minister Uddhav Thackeray na haikibada state adugi mafam kharada limited industrial activities kharadi thabak hauba yahangadawri adubu COVID-19 gi akibadi loibanatri select industrial activities khara thabak tawhangadawri ba adu hotspot zone nataba singdani Madu Komla amasung asangba machu zone industrial activities sing thabak taholagani green zone haiba sida COVID-19 gi case leitriba mafam singni aduga orange machuna COVID-19 gi case yamna irai leitriba singni Maharashtra da COVID-19 gi case khwaidagi masing yamna leiba state ni aduga case lising mari chani yaure aroibada maroi pau umhonna pijari Hayengdagi chana kanglon kharagi makhada hiram tarabaga mangada lockdown komtolagani Special Police Patrol Car taragani thoi CM Biren na khusinakre Loinana lockdown manungda tengbangi polam sing yenthoknaragli Masi damakta di mes Paodam loisinjari myambu mohanna krumjari